ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯗꯅꯕ ꯑꯃꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯩꯇꯩ ꯑꯃꯅ ꯂꯩꯇꯕ ꯃꯇꯝꯗ ꯍꯪꯕ ꯆꯠꯄ ꯍꯥꯏꯕꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯊꯝꯕꯤꯔꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤꯅ ꯈꯨꯟꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯎꯔꯤꯄꯣꯛ ꯃꯁꯥꯏꯒꯣꯟꯗꯒꯤ ꯂꯥꯛꯆꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯎꯔꯤꯄꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀ꯭ꯂꯕꯀꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯂꯥꯛꯆꯔꯀꯥꯟꯗ ꯂꯩꯇꯕꯁꯦ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯏꯅ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯊꯧꯕ ꯑꯣꯏꯔꯕ ꯏꯅꯥꯎ ꯈꯥꯕꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤꯕꯨ ꯑꯣꯏꯔꯦ ꯀꯩꯅꯣꯝꯇꯪ ꯀꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯃꯍꯥꯛꯅ ꯈꯨꯟ ꯉꯥꯛꯄꯅꯦ ꯍꯥꯏꯗꯨꯅ ꯌꯨꯅꯤꯠ 18ꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯏꯆꯪ ꯊꯧꯅ ꯑꯗꯨꯒꯨꯝꯂꯕ ꯂꯝꯂꯦꯟ ꯀꯧꯇꯨꯛꯇ ꯀꯗꯥꯡꯕꯟꯗ ꯉꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡꯉꯝꯗꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯟꯐꯝ ꯈꯔꯗꯪꯗꯤ ꯂꯥꯏ ꯀꯠꯄꯗ ꯍꯥꯞꯄꯤꯌꯨꯅ ꯃꯁꯤꯁꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯁꯤ ꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ